ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯤꯅ ꯄꯦꯄꯦ ꯊꯧꯆꯣꯝ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯂꯥꯏꯊꯨꯡꯄꯛꯄꯤ ꯔꯥꯖꯀꯨꯃꯥꯔꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯃꯇꯝꯗ ꯌꯥꯝꯅ ꯆꯥꯎꯔꯕ ꯂꯩꯕꯥꯛ ꯑꯃ ꯂꯩꯔꯝꯃꯤ꯫ ꯂꯩꯕꯥꯛ ꯑꯁꯦ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯕ ꯋꯥꯠꯇ ꯄꯥꯗꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯅ ꯆꯤꯡꯈꯨꯕꯅ ꯑꯣꯏꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯆꯤꯡꯈꯨꯕ ꯃꯆꯥꯅꯨꯄꯤ ꯑꯃꯈꯛ ꯌꯥꯎꯏ꯫ ꯃꯍꯥꯛꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤꯕꯨ ꯅꯨꯡꯁꯤꯅ ꯂꯩꯃꯇꯣꯟ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯃꯆꯥꯕꯨ ꯌꯥꯝꯅ ꯂꯨꯅ ꯅꯨꯡꯁꯤꯅ ꯇꯧꯖꯕ ꯃꯤꯁꯛ ꯑꯃꯅꯤ ꯅꯤꯡꯊꯧ ꯆꯤꯡꯈꯨꯕ꯫ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃꯗꯤ ꯅꯤꯡꯊꯧ ꯆꯤꯡꯈꯨꯕ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯊꯕꯥꯇꯣꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯔꯦ, "ꯊꯕꯥꯇꯣꯟ, ꯅꯆꯥꯒꯤ ꯍꯟꯗꯛ ꯂꯥꯛꯂꯤꯕ ꯃꯄꯣꯛ ꯅꯨꯃꯤꯠ ꯑꯁꯤꯗꯤ ꯅꯪꯕꯨ ꯀꯔꯤ ꯇꯧꯕꯤꯒꯦ ꯈꯜꯂꯤꯕ?" ꯊꯕꯥꯇꯣꯟ ꯇꯞꯅ, "ꯏꯅꯤꯡꯊꯧ, ꯑꯩꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯈꯟꯖꯕ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯏꯆꯥꯒꯤ ꯑꯄꯥꯝꯕꯗꯣ ꯀꯔꯤꯅꯣ ꯍꯪꯗꯣꯛꯆꯔꯒ ꯃꯥꯒꯤ ꯑꯄꯥꯝꯕꯗꯣ ꯃꯗꯨ ꯑꯣꯏꯅ ꯇꯧꯕꯤꯔꯁꯤꯔꯥ ꯍꯥꯏꯕꯗꯤ ꯈꯜꯂꯤ." ꯆꯤꯡꯈꯨꯅ, ꯃꯗꯨꯁꯨ ꯐꯩ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯍꯌꯦꯡꯁꯦ ꯅꯪ ꯅꯆꯥꯗ ꯃꯥꯒꯤ ꯑꯄꯥꯝꯕꯗꯣ ꯀꯔꯤꯅꯣ ꯍꯪꯂꯣ꯫ ꯑꯗꯨꯒ ꯑꯩꯁꯨ ꯏꯆꯥꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠꯁꯦ ꯍꯟꯗꯛꯇꯤ ꯆꯥꯎꯅ ꯑꯩꯒꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯁꯤꯡ ꯑꯁꯤꯒ ꯆꯥꯛ ꯆꯔꯥ ꯑꯃꯇꯪ ꯄꯨꯟꯅ ꯆꯥꯃꯤꯟꯅꯗꯨꯅ ꯄꯥꯡꯊꯣꯛꯅꯤꯡꯏ꯫ ꯍꯥꯎꯕ ꯍꯥꯎꯇꯕ ꯍꯥꯏꯕꯗꯨꯅ ꯑꯃꯅꯤ, ꯃꯌꯥꯝ ꯆꯥꯃꯤꯟꯅꯕ ꯊꯛꯃꯤꯟꯅꯕ ꯑꯁꯤꯁꯨ ꯑꯐꯕ ꯑꯃ ꯂꯩ꯫ ꯊꯕꯥꯇꯣꯟ ꯅꯣꯛꯐꯦꯠ ꯇꯧꯅ, "ꯑꯍꯣꯏ ꯏꯅꯤꯡꯊꯧ." ꯆꯤꯡꯈꯨ, ꯐꯔꯦ, ꯑꯗꯨꯗꯤ ꯅꯪꯁꯨ ꯄꯣꯊꯥꯖꯔꯣ, ꯑꯩꯁꯨ ꯄꯣꯊꯥꯔꯒꯦ, ꯃꯇꯝꯁꯦ ꯊꯦꯡꯖꯤꯜꯂꯛꯂꯦ꯫ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯊꯕꯥꯇꯣꯟ ꯑꯉꯟꯕ ꯑꯌꯨꯛꯇꯨꯗ ꯃꯄꯨꯔꯣꯏꯕꯒ ꯍꯥꯏꯅꯈꯤꯕ ꯃꯇꯨꯡ ꯏꯟꯅ ꯃꯆꯥꯅꯨꯄꯤ ꯂꯩꯃꯇꯣꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ꯫ ꯂꯩꯃꯇꯣꯟꯁꯨ ꯃꯅꯥꯏ ꯅꯨꯄꯤ ꯈꯔꯒ ꯅꯣꯛꯈꯤꯗꯨꯅ ꯍꯔꯥꯎꯅ ꯂꯩꯔꯝꯃꯤ꯫ ꯊꯕꯥꯇꯣꯟ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯪꯂꯛꯏ, "ꯏꯆꯥꯕꯨ ꯏꯃꯥ ꯋꯥ ꯑꯃꯠꯇ ꯍꯪꯒꯦ." "ꯏꯃꯥ, ꯀꯔꯤ ꯋꯥꯅꯣ? ꯍꯦꯛꯇ ꯍꯪꯕꯤꯌꯨ." ꯊꯕꯥꯇꯣꯟ ꯃꯆꯥꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯖꯔꯒ, "ꯍꯣꯅꯦ, ꯑꯇꯩ ꯅꯠꯇꯦꯗ, ꯍꯟꯗꯛ ꯅꯪꯒꯤ ꯂꯥꯛꯏꯕ ꯅꯄꯣꯛ ꯅꯨꯃꯤꯠ ꯑꯁꯤꯗ ꯏꯆꯥꯕꯨ ꯑꯩꯈꯣꯏꯗꯒꯤ ꯀꯔꯤ ꯈꯨꯗꯣꯜ ꯄꯥꯝꯒꯦ? ꯏꯆꯥꯒꯤ ꯀꯔꯤ ꯄꯤꯌꯨꯒꯦ?" "ꯏꯃꯥ, ꯅꯆꯥꯒꯤꯗꯤ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯑꯄꯥꯝꯕ ꯂꯩꯖꯗꯦꯗ꯫ ꯅꯆꯥꯅ ꯑꯄꯥꯝꯕ ꯑꯃ ꯍꯥꯏꯔꯒꯗꯤ ꯏꯃꯥꯅ ꯊꯣꯡꯕ ꯎꯇꯤꯗꯣ ꯃꯗꯣ ꯆꯥꯅꯤꯡꯏ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯏꯃꯥꯒꯤ ꯈꯨꯠꯅ ꯅꯆꯥ ꯑꯩꯒꯤ ꯎꯇꯤ ꯊꯣꯡꯕꯤꯌꯨꯀꯣ, ꯃꯗꯣ ꯅꯆꯥꯅ ꯄꯦꯟꯅ ꯆꯥꯖꯒꯦꯕ." ꯊꯕꯥꯇꯣꯟꯅ, ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤꯅꯦ ꯏꯃꯥ, ꯏꯆꯥꯅ ꯄꯥꯝꯂꯤꯕꯗꯣ ꯃꯗꯨꯃꯛ ꯊꯣꯡꯂꯒꯦ꯫ ꯑꯗ ꯆꯒꯦꯝ ꯄꯣꯝꯕ ꯑꯃꯁꯨ ꯍꯥꯞꯆꯤꯜꯂꯒꯦꯀꯣ꯫ ꯅꯨꯃꯤꯠꯇꯨꯗꯤꯅꯦ ꯏꯃꯥꯅ ꯏꯆꯥꯅ ꯄꯥꯝꯖꯕ ꯃꯊꯦꯜ ꯂꯨꯀꯣꯏ ꯄꯨꯝꯕ ꯊꯣꯡꯂꯒꯦ꯫ ꯑꯗꯨꯒꯅꯦ ꯅꯄꯥꯅꯁꯨ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯄꯨꯟꯅ ꯆꯥꯛꯂꯦꯟ ꯑꯃꯁꯨ ꯁꯤꯟꯅꯤ ꯍꯥꯏꯔꯤ꯫ ꯂꯩꯃꯇꯣꯟ ꯅꯣꯛꯂꯒ, "ꯑꯍꯣꯏ ꯏꯃꯥ." ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯗꯨꯅ ꯊꯕꯥꯇꯣꯟꯁꯨ ꯊꯣꯛꯈ꯭ꯔꯦ꯫ ꯂꯩꯃꯇꯣꯟꯁꯨ ꯃꯅꯥꯏ ꯅꯨꯄꯤꯁꯤꯡꯗꯨꯒ ꯂꯩꯍꯧꯔꯤ꯫ ꯊꯕꯥꯇꯣꯟ ꯃꯆꯥꯒꯤ ꯀꯥꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯃꯆꯥꯅ ꯍꯥꯏꯔꯛꯄ ꯋꯥꯔꯣꯜ ꯄꯨꯝꯕ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯇꯝꯂꯔꯦ꯫ ꯅꯤꯡꯊꯧ ꯆꯤꯡꯈꯨꯕ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯗꯨ ꯇꯥꯔꯕ ꯃꯇꯨꯡ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯆꯥꯅ ꯃꯗꯨ ꯄꯥꯝꯂꯒꯅ ꯅꯨꯄꯤꯌ, ꯅꯪꯅ ꯏꯆꯥꯒꯤ ꯄꯥꯝꯂꯤꯕꯗꯣ ꯊꯨꯡꯅꯕ ꯍꯣꯠꯅꯔꯨ꯫ ꯑꯌꯨꯛ ꯑꯉꯟꯕꯗ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯕ ꯃꯇꯨꯡ ꯏꯄꯥ ꯏꯆꯥ ꯀꯣꯏꯊꯣꯛꯂꯨꯒꯦ꯫ ꯀꯣꯅꯨꯡ ꯑꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯇꯕꯁꯨ ꯐꯅ ꯀꯨꯏꯁꯤꯜꯂꯛꯂꯦ꯫ ꯅꯨꯃꯤꯠꯇꯨꯗꯤꯅꯦ ꯏꯄꯥ ꯏꯆꯥ ꯀꯣꯏꯔꯨꯕ ꯇꯥꯔꯦ꯫ ꯂꯩꯕꯥꯛꯀꯤ ꯐꯤꯕꯝꯁꯨ ꯌꯦꯡꯁꯤꯜꯂꯛꯀꯦ꯫ ꯆꯥꯛꯀꯤ ꯄꯥꯎꯁꯨ ꯍꯣꯔꯦꯟ ꯍꯦꯛꯇ ꯆꯦꯜꯍꯜꯂꯒꯦ." ꯊꯕꯥꯇꯣꯟꯅ, "ꯍꯣꯏ ꯏꯅꯤꯡꯊꯧ, ꯑꯗꯨꯝꯅ ꯍꯦꯛ ꯇꯧꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯏꯆꯥꯁꯤꯁꯨ ꯃꯄꯥ ꯂꯧꯏ, ꯅꯤꯡꯊꯧ ꯃꯆꯥꯅꯤ ꯍꯥꯏꯅ ꯃꯁꯥꯗ ꯅꯥꯄꯜ ꯑꯃꯠꯇ ꯍꯦꯛ ꯌꯥꯎꯖꯗꯦ." ꯊꯕꯥꯇꯣꯟꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯉꯁꯥꯏꯗꯒꯤ ꯇꯨꯃꯤꯟꯅ ꯂꯩꯔꯝꯕ ꯃꯟꯇ꯭ꯔꯤ ꯇꯣꯟꯗꯣꯟ ꯁꯅꯥꯅ ꯍꯥꯏꯔꯛꯏ, "ꯃꯗꯨꯅꯁꯨꯅꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯅꯨꯡꯁꯤꯖꯔꯤꯕ." ꯍꯧꯈ꯭ꯔꯦ ꯃꯇꯝꯗꯤ ꯑꯁꯨꯝ ꯑꯁꯨꯝ꯫ ꯅꯤꯡꯊꯧ ꯆꯤꯡꯈꯨꯕꯒꯤ ꯂꯩꯕꯥꯛꯇ ꯂꯩꯕ ꯑꯄꯤꯛꯄ ꯈꯨꯟ ꯃꯆꯥ ꯑꯃꯗꯒꯤ ꯇꯣꯝꯄꯣꯛꯇꯣ ꯃꯃꯥꯕꯨ ꯀꯧꯗꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫ "ꯏꯃꯥ, ꯏꯃꯥ!" ꯃꯃꯥ ꯅꯨꯡꯁꯤꯇꯣꯟꯗꯣ ꯃꯆꯥꯅ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, "ꯏꯕꯨꯡꯉꯣ, ꯏꯃꯥ ꯆꯥꯛꯁꯪꯗ ꯂꯩꯌꯦ, ꯀꯔꯤ ꯍꯥꯏꯒꯦ ꯅꯪꯕꯣ?" ꯇꯣꯝꯄꯣꯛ ꯆꯥꯛꯁꯪꯗ ꯆꯪꯁꯤꯟꯗꯨꯅ, "ꯏꯃꯥ, ꯑꯩꯈꯣꯏ ꯆꯥꯛ ꯂꯣꯏꯔꯕꯣ?"
Nasa sak yam lami ngasidi. Loire, insang se amutang sawhankige adugane charasi. Adoima, horengi chingdi leirabro. Leiriye, ado hayeng ayukidi leitre nei bunga. Pare, ayukidudi ima. Aina nahan mama chawthoyogida numit ini thabak surubado. Madugi seldo hayeng ayuk pige haibani. Madu lauraga walasi. Khangdre dai bungo. Ina kairak khunbasingna nongmagi sel paiba asum hengalakpa. Aduga lairaba nongmagi chara anisi phawba wana saraba ikhoidana asum sontharakpa. Lai masi sune phatte dako makhoida ta oina minungsi poklabra kainom tawri. Tompo mamaki matawduda nungaitana yengzaduna. Ima adubuni ibungo imana haigadabadine matam chukpada achumba chatlu oidaba phattaba thabak khak tawge khanganu isagi humang mamal natana atopa henba pamganu mado matam khara khakini kona maduna hena awafamda tagani ko laira zarabasu migi mapot maral kaidonungda pamba yadi aigi leiriba khara sina penthokna leigadabani hoi ima nasa imana haiba khuding kaudabo oijage asumna numiti asum haujinkhre lakle khawrang nangai jerakpa numitto Rajkumari leimatongi mapok numit asina lakpada leibak asigi mafam khuding harau tayamba phungdokli konumdasu mayamdo iranglangi khwaidigi hena langlibadi thabatoni konungi chakthongmi mayamdugi marakta changsinduna asumna hairi thabakto khara thujinaba tawsi khanghauroiko matamdi hekta haujinkhini thabakta laihoraga tokani ngaihak leiradi miyamsu lakba haunarani wafamdu tabada chakthongbi amana hoi ima maharani thabatona ngaiko aidi ikawbu kawre nakhoi sana thongbadi happy ko chakthongbi atuna happy maharani bema pare adubu oirabadi asi haiduna amuk taha masagi kada changlaktuna asumna hairi hai nakhoi bu loirabro ngaihak leirabadi mi sulakpa haunarani manai nupi amana wadu tabada loire ima maharani thabatona hoi adudi thoknara uko mina halanganu asumna mikup kharagi matungni konungdo pumlang heklangi ningthau singkhubasu magi lebak miyam singduga micham amagum makhoigi marakta phamduna harau tayam sakado punna saminari matawadu su lebak miyam singna mabu hena nungsiba pokalle mauna kharadi sakto sana asumna wari sari aikhoise asum khanjilurabadi lebak yamna phaba haibado oirabani ko oirabani aikhoi mu nungai bedi leiramloi malem sida masi pumnamakse aikhoigi iningthau asina yamna phabagini kanagumba atopa lebaktadi ningthau palabasu ningthauduna magi lebak miyam singbu ot naibada miyam singdo leiba ngamnadribani aduga aikhoigi ningthau asina masada mahak ningthau amani haibagi napal sulaite champutne pura champut haujik su yengune magi tongana sillang bagi mahut nupa mayana zariba masida yauksinduna adum heksai hawani maharani su adungai sab ek manai aikhoigi iraksida Rajkumari suni aidi nungsikre aikhoigi iningthau maharani amadi Rajkumari makhoi ahumse adune mi chamkhre makhoina asumna chamna hingbasinane aikhoi leibak miyam sina ingna chikna panba ngamlibase mane asumna chaklen adusu chabaloisinkre konungda tilamba mayam adusu hanakre ningthau chingkhuba masagi nakta laktuna asumna hairare ipagi leimaton loisilu ipaga konung asigi mapanda leibak asigi phibhamsu yengsinbo oina ngaihak koithoklusi nangsu konung asidagi chathok-taba kuiramlani ngasidi ipaicha punna ipagi leibak asida koithoklurasi leimaton mapagi wadu tabada harauna hoi pabung asumna hainaduna mapa macha anido konungdagi sagol lanmi kharaga tawduna thoklakli somda suni tongpokto makhutta khaw ama paiduna lambigi matai oirap chatli
ꯃꯥꯅ ꯆꯠꯂꯤꯕꯗꯨ ꯎꯔꯒ ꯂꯝꯕꯤꯗ ꯂꯩꯔꯝꯕ ꯑꯍꯜ ꯑꯃꯅ ꯑꯁꯨꯝꯅ ꯍꯪꯂꯛꯏ, ꯍꯥꯏ ꯇꯣꯝꯄꯣ, ꯅꯪꯗꯤ ꯀꯣꯅꯨꯡꯗ ꯁꯤꯜꯂꯤꯕ ꯆꯥꯛꯂꯦꯟꯗꯣ ꯆꯥꯕꯒ ꯆꯠꯇ꯭ꯔꯕ꯭ꯔꯣ? ꯇꯣꯝꯄꯣꯛꯅ, ꯈꯨꯔꯥ ꯆꯠꯇ꯭ꯔꯦꯗ, ꯏꯃꯥꯗꯣ ꯉꯁꯤꯗꯤ ꯃꯁꯥ ꯉꯝꯗꯦ ꯑꯗꯨꯅ ꯆꯠꯇ꯭ꯔꯦ꯫ ꯍꯩꯃ ꯍꯩꯃ, ꯀꯌꯥꯝ ꯀꯟꯅ ꯉꯝꯗꯕꯅꯣꯅꯦ ꯍꯥꯏꯔꯤꯕꯁꯤꯕꯣ? ꯌꯥꯝꯅ ꯀꯟꯅ ꯉꯝꯗꯕ ꯅꯠꯇꯦꯗ ꯈꯨꯔꯥ꯫ ꯆꯠꯂꯝꯂꯕꯗꯤ ꯅꯈꯣꯏꯁꯨ ꯍꯥꯎꯈ꯭ꯔꯕ ꯆꯥꯛ ꯑꯦꯟꯁꯥꯡꯗꯣ ꯆꯥꯕ ꯐꯪꯂꯝꯒꯗꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯁꯤꯗꯗꯤ ꯑꯗꯨꯒꯨꯝꯕ ꯆꯥꯛꯂꯦꯟꯗꯣ ꯀꯣꯅꯨꯡꯗ ꯆꯥꯕ ꯅꯠꯇꯅ ꯐꯪꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ꯫ ꯌꯥꯝꯁꯨ ꯌꯥꯝꯈ꯭ꯔꯦ ꯉꯁꯤꯒꯤ ꯃꯊꯦꯜꯗꯣ, ꯀꯔꯝꯕ ꯍꯥꯟꯅ ꯆꯥꯁꯤꯒꯦ ꯈꯟꯐꯝꯒ ꯈꯪꯗꯦ꯫ ꯑꯗꯒꯤ ꯏꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤ ꯂꯩꯃꯇꯣꯟ ꯑꯗꯨꯁꯨ ꯉꯁꯤꯗꯤ ꯐꯖꯕꯗ ꯂꯝꯕꯥ ꯂꯩꯇꯦ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯍꯣꯏ ꯈꯨꯔꯥ, ꯑꯗꯣ ꯅꯪꯕꯨ ꯀꯗꯥꯏꯗ ꯆꯠꯂꯨꯕꯅꯣ? ꯈꯥꯎꯗꯨꯅ ꯀꯔꯤꯅꯣ ꯌꯥꯎꯔꯤꯕꯗꯨꯕꯣ? ꯈꯨꯔꯥ, ꯆꯦꯡꯒ ꯑꯂꯨꯒꯅꯤ꯫ ꯑꯦ, ꯅꯪꯕꯨ ꯆꯥꯛ ꯆꯥꯗ꯭ꯔꯤꯕ꯭ꯔꯣ? ꯆꯠꯂꯨ ꯆꯠꯂꯨ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯃꯥꯗꯨꯁꯨ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯕꯗꯨꯒ ꯆꯥꯛ ꯂꯥꯝꯕꯗ ꯑꯃꯨꯛꯇꯣꯏꯕ ꯂꯣꯏꯔꯝꯃꯅꯤ, ꯃꯇꯝ ꯊꯦꯡꯖꯤꯜꯂꯛꯑꯦꯅꯦ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯤꯉꯩ ꯃꯌꯥꯝ ꯋꯥ ꯋꯥ ꯂꯥꯡꯅꯔꯛꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯈꯣꯜꯗꯨ ꯇꯥꯕꯗ ꯇꯣꯝꯄꯣꯛ ꯑꯃꯗꯤ ꯑꯍꯜ ꯅꯨꯄꯥ ꯑꯅꯤꯗꯣ ꯇꯨꯡ ꯍꯟꯅ ꯁꯠ ꯌꯦꯡꯊꯣꯛꯂꯨꯏ꯫ ꯎꯔꯛꯏ ꯅꯤꯡꯊꯧ ꯆꯤꯡꯈꯨꯕ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯂꯩꯃꯇꯣꯟ ꯃꯄꯥ ꯃꯆꯥ ꯑꯅꯤꯅ ꯂꯥꯟꯃꯤ ꯈꯔ ꯇꯧꯔꯗꯨꯅ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯂꯥꯛꯂꯤꯕꯗꯣ꯫ ꯃꯗꯨ ꯎꯕꯗ ꯑꯍꯜ ꯑꯗꯨꯗꯤ ꯅꯤꯡꯊꯧꯕꯨ ꯊꯧꯒꯜꯂꯣꯟ ꯎꯠꯄ ꯑꯣꯏꯅ ꯃꯀꯣꯛꯇꯣ ꯅꯣꯟꯊꯈ꯭ꯔꯤ꯫ ꯑꯗꯨꯕꯨ ꯇꯣꯝꯄꯣꯛꯇꯤ ꯔꯥꯖꯀꯨꯃꯥꯔꯤ ꯂꯩꯃꯇꯣꯟꯒꯤ ꯅꯤꯡꯊꯤꯖꯔꯕ ꯁꯛꯇꯝꯗꯨ ꯎꯕꯗ ꯃꯁꯥꯗꯣ ꯇꯔꯪ ꯆꯠꯄ ꯃꯈꯩ ꯃꯌꯥꯗꯣ ꯂꯥꯎꯅ ꯀꯥꯊꯣꯛꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯤ꯫ ꯃꯇꯧ ꯑꯗꯨꯗ ꯃꯅꯥꯛꯇ ꯂꯦꯞꯂꯤꯕ ꯑꯍꯜ ꯑꯗꯨꯅ ꯑꯇꯞꯄ ꯈꯣꯟꯖꯦꯜꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯍꯩ ꯇꯣꯝꯄꯣ, ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯗꯨꯕꯣ? ꯅꯀꯣꯛꯇꯨ ꯅꯣꯟꯊꯧꯅꯦ, ꯂꯥꯛꯂꯤꯕꯁꯦ ꯏꯅꯤꯡꯊꯧꯅꯤꯅꯦ ꯅꯪꯕꯣ, ꯊꯧꯒꯜꯂꯣꯟ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯆꯩꯔꯥꯛ ꯐꯪꯕ ꯇꯥꯔꯦꯅꯦ꯫ ꯇꯣꯝꯄꯣꯛ ꯋꯥꯈꯜ ꯈꯪꯂꯛꯂꯛꯏ꯫ ꯍꯣꯏ ꯈꯨꯔꯥ, ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯀꯣꯛꯇꯣ ꯁꯠ ꯅꯣꯟꯊꯈꯤ꯫ ꯑꯁꯣꯝꯗꯁꯨ ꯇꯧꯔꯤꯕ ꯃꯇꯧꯗꯣ ꯔꯥꯖꯀꯨꯃꯥꯔꯤ ꯂꯩꯃꯇꯣꯟꯅ ꯍꯦꯛ ꯎꯊꯣꯛꯂꯨꯔꯦ꯫ ꯃꯗꯨ ꯎꯕꯗ ꯃꯆꯤꯟꯗ ꯇꯞꯂꯞꯅ ꯑꯁꯨꯝꯅ ꯁꯣꯟꯖꯗꯨꯅ ꯍꯥꯏꯐꯦꯠ ꯅꯣꯛꯆꯩ, ꯍꯩꯃꯥ ꯑꯁꯨꯝꯅ ꯃꯤꯀꯨꯞ ꯈꯔꯒꯤ ꯇꯨꯡꯅꯤ ꯅꯤꯡꯊꯧ ꯆꯤꯡꯈꯨꯕ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯂꯩꯃꯇꯣꯟ ꯃꯈꯣꯏꯗꯣ ꯑꯁꯨꯝ ꯂꯥꯛꯄꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯑꯆꯧꯕ ꯎꯃꯪ ꯑꯃꯒꯤ ꯃꯅꯨꯡꯗ ꯌꯧꯔꯛꯂꯝꯃꯤ꯫ ꯎꯃꯪꯗꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ, ꯑꯁꯪꯕ ꯎꯅꯥ ꯋꯥꯅꯥꯗꯅ ꯄꯤꯛ ꯊꯟꯅ ꯎꯏ꯫ ꯎꯃꯪꯗꯨꯒꯤ ꯐꯖꯕꯗꯨ ꯎꯕꯗ ꯔꯥꯖꯀꯨꯃꯥꯔꯤ ꯂꯩꯃꯇꯣꯟ ꯃꯄꯥꯗ ꯌꯦꯡꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯄꯥꯕꯨꯡ, ꯅꯆꯥ ꯎꯃꯪꯁꯦ ꯈꯣꯡꯅ ꯆꯠꯇꯨꯅ ꯑꯃꯨꯛꯇ ꯌꯦꯡꯖꯔꯨꯒꯦ, ꯎꯃꯪꯁꯦ ꯌꯥꯝꯅ ꯐꯖꯩ꯫ ꯌꯦꯡꯉꯨ ꯌꯦꯡꯉꯨ, ꯑꯗꯣ ꯄꯪꯂꯥꯞ ꯂꯥꯞꯅꯗꯤ ꯆꯠꯊꯣꯛꯈꯤꯅꯨꯀꯣ ꯏꯕꯦꯝꯃ, ꯏꯄꯥ ꯑꯁꯨꯝ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤꯔ ꯍꯛꯆꯥꯡꯁꯦ ꯏꯋꯥ ꯋꯥꯕꯒꯨꯝ ꯇꯧꯏ, ꯉꯥꯏꯍꯥꯛꯇꯪ ꯑꯁꯤꯗ ꯄꯣꯊꯥꯒꯦ꯫ ꯂꯩꯃꯇꯣꯟꯅ, ꯄꯥꯕꯨꯡ ꯀꯩꯁꯨ ꯂꯥꯞꯅ ꯆꯠꯂꯨꯏꯌꯦ, ꯇꯨ ꯑꯥꯗ ꯎꯖꯥꯎ ꯑꯃ ꯍꯧꯔꯤꯕꯁꯦ ꯑꯁꯤꯐꯥꯎꯗꯅꯦ꯫ ꯑꯩꯁꯨ ꯎꯃꯪ ꯑꯁꯤꯗ ꯏꯇꯣꯝꯇ ꯆꯠꯄꯗꯣ ꯀꯤ, ꯑꯗꯨꯅ ꯑꯁ꯭ꯋꯥꯏꯐꯥꯎꯇꯅꯤ꯫ ꯎꯃꯪꯁꯤꯒꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥꯗꯣ ꯏꯁꯥꯗ ꯉꯥꯏꯍꯥꯛ ꯐꯨꯍꯟꯒꯦ ꯇꯧꯕꯅꯦ꯫ ꯑꯁꯤꯒꯨꯝꯕ ꯑꯁꯦꯡꯕ ꯅꯨꯡꯁꯤꯠꯁꯦ ꯏꯁꯥꯗ ꯐꯨꯈꯤꯗꯕ ꯀꯨꯏꯔꯦ꯫ ꯍꯣꯏ ꯍꯣꯏ, ꯆꯠꯂꯨꯔꯣ ꯏꯕꯦꯝꯃ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯂꯩꯃꯇꯣꯟꯗꯣ ꯃꯥꯒꯤ ꯁꯒꯣꯜꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯃꯈꯣꯡꯅ ꯇꯞꯂꯤ ꯇꯞꯂꯤ ꯆꯠꯇꯨꯅ ꯎꯃꯪꯗꯨꯒꯤ ꯑꯀꯣꯏꯕꯗꯣ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯁꯨꯝ ꯌꯦꯡꯗꯨꯅ ꯂꯥꯛꯄꯗ ꯊꯪꯂꯝꯕ ꯈꯣꯡꯊꯥꯡ ꯑꯗꯣ ꯆꯞ ꯂꯦꯞꯈꯤ꯫ ꯃꯥꯡꯗ ꯌꯦꯡꯕꯗ ꯌꯥꯝꯅ ꯐꯖꯕ ꯃꯥꯏꯈꯨꯝꯐꯤ ꯑꯃ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯏꯈꯨꯝꯐꯤ ꯑꯗꯨ ꯎꯕꯗ ꯂꯩꯃꯇꯣꯟ ꯃꯥꯒꯤ ꯊꯋꯥꯏ ꯍꯛꯆꯥꯡ ꯄꯨꯝꯕ ꯃꯥꯏꯈꯨꯝꯐꯤ ꯑꯗꯨꯅ ꯆꯤꯡꯁꯤꯟꯈꯤꯕꯒꯨꯝ ꯃꯁꯥꯗ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯃꯆꯤꯟꯗꯁꯨ ꯃꯁꯥ ꯈꯪꯖꯗ ꯑꯁꯨꯝꯅ ꯍꯥꯏꯗꯣꯛꯂꯤ, ꯏꯁ, ꯃꯥꯏꯈꯨꯝꯐꯤꯁꯤꯗꯤ ꯀꯔꯤꯅꯣ ꯑꯁꯨꯛ ꯌꯥꯝ ꯐꯖꯕꯁꯤꯕꯣ? ꯑꯩꯕꯨ ꯃꯥꯏꯈꯨꯝꯐꯤ ꯑꯁꯤꯅ ꯀꯧꯔꯤꯕꯒꯨꯝ ꯏꯁꯥꯗ ꯐꯥꯎꯔꯤꯕ ꯑꯁꯤꯅ ꯀꯔꯤꯒꯤ? ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯞꯂꯝꯕꯗꯒꯤ ꯃꯥꯏꯈꯨꯝꯐꯤꯅ ꯇꯥꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯇꯥꯞ ꯂꯧꯈꯠꯂꯤ꯫ ꯃꯍꯥꯛ ꯃꯤꯀꯨꯞ ꯈꯔꯗꯤ ꯃꯥꯏꯈꯨꯝꯐꯤ ꯑꯗꯨꯕꯨ ꯌꯦꯡꯂꯒ ꯂꯩ꯫ ꯑꯗꯨꯕꯨ ꯑꯁꯨꯝ ꯌꯦꯡꯂꯝꯕꯗꯒꯤ ꯈꯪꯍꯧꯗꯦ ꯃꯥꯏꯈꯨꯝꯐꯤ ꯑꯗꯣ ꯁꯠ ꯃꯃꯥꯏꯗ ꯎꯞꯁꯤꯟꯈꯤꯕ꯫ ꯁꯣꯝꯗꯅ ꯅꯤꯡꯊꯧ ꯆꯤꯡꯈꯨꯕꯗꯣ ꯂꯥꯟꯃꯤꯁꯤꯡꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯃꯐꯝꯗꯨꯗ ꯑꯉꯛꯄ ꯐꯪꯅ ꯃꯉꯥꯜ ꯑꯃ ꯉꯥꯜꯂꯛꯄꯗꯨꯗ ꯅꯤꯡꯊꯧ ꯆꯤꯡꯈꯨꯕꯗ ꯅꯠꯇꯅ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯁꯨ ꯌꯥꯎꯅ ꯃꯃꯤꯠꯇꯣ ꯄꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯎꯏꯁꯤꯟꯅꯩ꯫ ꯃꯉꯥꯜꯗꯣ ꯑꯃꯨꯛꯁꯨ ꯃꯤꯀꯨꯞ ꯐꯥꯗꯦ ꯁꯠ ꯃꯥꯡꯈꯤꯕ꯫ ꯃꯌꯥꯝꯗꯨ ꯉꯛꯅ ꯑꯃꯒ ꯑꯃꯒ ꯌꯦꯡꯅꯩ꯫ ꯑꯁꯨꯝꯅ ꯌꯦꯡꯅꯔꯛꯄꯗ ꯂꯥꯟꯃꯤ ꯑꯃꯅ ꯃꯃꯤꯠꯇꯣ ꯆꯐꯨꯃꯨꯛ ꯂꯥꯎꯊꯣꯛꯇꯨꯅ
ꯔꯥꯖꯀꯨꯃꯥꯔꯤ ꯂꯩꯃꯇꯣꯟꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯌꯦꯡꯂꯛꯂꯒ ꯌꯥꯝꯅ ꯉꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯔꯥꯖꯀꯨꯃꯥꯔꯤ! ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯆꯤꯡꯈꯨꯕꯁꯨ ꯁꯠ ꯌꯦꯡꯊꯣꯛꯂꯨꯏ꯫ ꯃꯍꯥꯛ ꯃꯁꯥꯒꯤ ꯐꯤꯚꯝꯗꯣ ꯎꯕꯗ ꯄꯥꯈꯠꯈ꯭ꯔꯦ꯫ ꯈꯣꯡꯂꯩ ꯊꯨꯅ ꯃꯥꯒꯤ ꯁꯒꯣꯜꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯃꯁꯥꯒꯤ ꯅꯥꯛꯇ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯦꯟꯁꯤꯟꯗꯨꯅ ꯃꯁꯥꯒꯤ ꯃꯃꯥꯏꯗꯣ ꯇꯥꯞ ꯇꯥꯞ ꯄꯥꯏꯔꯒ, ꯀꯔꯤꯅꯣ ꯏꯁꯥꯒꯤ ꯃꯥꯏꯁꯤꯗ ꯇꯧꯔꯤꯕꯁꯤꯕꯣ? ꯂꯩꯃꯇꯣꯟꯗꯣ ꯃꯁꯥꯗꯣ ꯀꯤꯕꯅ ꯊꯛ ꯊꯛ ꯅꯤꯛꯄ ꯑꯃ ꯌꯥꯎꯅ, ꯄꯥꯕꯨꯡ, ꯑꯩꯒꯤ ꯃꯥꯏꯁꯦ ꯀꯩꯗꯧꯔꯒꯦ? ꯑꯩ ꯌꯥꯝ ꯄꯥꯈꯠꯂꯦ ꯄꯥꯕꯨꯡ, ꯑꯩꯒꯤ ꯃꯥꯏꯁꯦ ꯀꯩꯗꯧꯔꯒꯦ? ꯅꯤꯡꯊꯧ ꯆꯤꯡꯈꯨꯕ ꯃꯆꯥꯒꯤ ꯑꯣꯏꯔꯤꯕ ꯐꯤꯚꯝꯗꯣ ꯃꯆꯤꯟꯅ ꯊꯣꯛꯅ ꯍꯥꯏꯕ ꯉꯝꯗ꯭ꯔꯤ꯫ ꯃꯇꯧꯗꯨ ꯈꯔ ꯑꯍꯜ ꯑꯣꯏꯔꯕ ꯂꯥꯟꯃꯤ ꯑꯃꯅ ꯈꯪꯂꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯃꯥꯏꯗꯨ ꯂꯩꯇꯨꯡ ꯄꯛꯄ ꯑꯃꯒꯨꯝ ꯀꯔꯤꯅꯣ ꯍꯥꯏꯐꯝ ꯈꯪꯗ ꯇꯝꯊꯤꯅ ꯁꯣꯛꯆꯤꯜꯂꯤ, ꯌꯦꯡꯕ ꯉꯝꯗ꯭ꯔꯤ, ꯐꯤꯚꯝ ꯑꯃ ꯇꯥꯗ꯭ꯔꯦ꯫ ꯂꯩꯃꯇꯣꯟ ꯈꯣꯟꯖꯦꯜꯗꯣ ꯇꯅꯤꯛ ꯇꯅꯤꯛ, ꯀꯩꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯣ? ꯄꯥꯕꯨꯡ, ꯑꯆꯨꯝꯕ꯭ꯔꯣ? ꯄꯥꯕꯨꯡ ꯂꯥꯟꯃꯤ ꯑꯁꯤꯒꯤ ꯋꯥꯁꯦ ꯑꯩꯒꯤ ꯃꯥꯏꯁꯤ ꯆꯨꯝꯂꯕ꯭ꯔꯣ ꯄꯥꯕꯨꯡ? ꯅꯤꯡꯊꯧ ꯆꯤꯡꯈꯨꯕ ꯇꯞꯅ ꯃꯉꯛꯇꯣ ꯅꯣꯡꯂꯛꯏ꯫ ꯂꯩꯃꯇꯣꯟ ꯃꯄꯥꯒꯤ ꯃꯇꯧꯗꯨꯗ ꯀꯞꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯄꯥꯕꯨꯡ, ꯃꯥꯏꯈꯨꯝꯄꯤ ꯑꯃ ꯑꯩꯅ ꯎꯃꯪꯁꯦ ꯑꯁꯨꯝ ꯌꯦꯡꯗꯨꯅ ꯂꯥꯛꯄꯗ ꯇꯥꯗꯨꯅ ꯂꯩꯕ ꯎꯔꯛꯄꯗꯒꯤ ꯑꯩꯅ ꯂꯧꯈꯠꯇꯨꯅ ꯑꯩꯒꯤ ꯃꯥꯏꯁꯤꯗ ꯎꯞꯂꯨꯕꯅꯤ꯫ ꯃꯥꯏꯈꯨꯝꯄꯤ ꯑꯗꯣ ꯌꯥꯝꯅ ꯐꯖꯩ꯫ ꯍꯦꯛ ꯎꯕꯗ ꯑꯩꯒꯤ ꯊꯋꯥꯏ ꯍꯛꯆꯥꯡ ꯄꯨꯝꯕ ꯃꯥꯏꯈꯨꯝꯄꯤ ꯑꯗꯨꯅ ꯆꯤꯡꯁꯤꯟꯈꯤꯕꯒꯨم ꯇꯧꯏ꯫ ꯑꯗꯨꯗꯒꯤ ꯑꯩꯅ ꯃꯥꯏꯈꯨꯝꯄꯤ ꯑꯗꯣ ꯍꯦꯛ ꯎꯞꯄꯒ ꯑꯩꯒꯤ ꯏꯁꯥꯗꯒꯤ ꯌꯥꯝꯅ ꯉꯥꯟꯕ ꯃꯉꯥꯜ ꯑꯃ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯄꯥꯕꯨꯡꯅ ꯑꯩꯒꯤ ꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯄꯅꯤ꯫ ꯃꯥꯏꯈꯨꯝꯄꯤ ꯑꯗꯣ ꯑꯩꯒꯤ ꯃꯥꯏꯁꯤꯗ ꯅꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯂꯧꯊꯣꯛꯄꯁꯨ ꯌꯥꯗ꯭ꯔꯦ ꯄꯥꯕꯨꯡ꯫ ꯃꯗꯨꯅ ꯃꯔꯝ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯑꯩꯒꯤ ꯃꯥꯏꯅ ꯃꯁꯤꯒꯤ ꯐꯤꯚꯝ ꯑꯁꯤꯗ ꯇꯥꯔꯛꯂꯤꯕꯁꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯂꯩꯃꯇꯣꯟꯗꯣ ꯑꯉꯥꯎꯕꯤ ꯑꯃꯒꯨꯝ ꯃꯐꯝꯗꯨꯗ ꯑꯣꯛ ꯈꯣꯡꯅ ꯀꯞꯂꯛꯂꯤ꯫ ꯑꯩꯒꯤ ꯃꯥꯏꯗꯒꯤ ꯃꯥꯏꯈꯨꯝꯄꯤ ꯑꯁꯦ ꯀꯃꯥꯏꯅ ꯂꯧꯊꯣꯛꯇꯣꯏꯅꯣ? ꯑꯃꯨꯛꯇ ꯂꯧꯊꯣꯛꯄꯤꯌꯣ꯫ ꯑꯩ ꯁꯤꯒꯤ ꯐꯤꯚꯝꯁꯤꯗ ꯑꯩ ꯂꯩꯕ ꯄꯥꯝꯗꯤꯌꯦ꯫ ꯅꯈꯣꯏ ꯀꯅꯥꯅꯣ ꯑꯃꯨꯛꯇ ꯑꯩꯒꯤ ꯃꯥꯏꯈꯨꯝꯄꯤ ꯑꯁꯦ ꯂꯧꯊꯣꯛꯄꯤꯌꯨ꯫ ꯑꯁꯨꯝꯅ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡ ꯅꯤꯡꯊꯧ ꯆꯤꯡꯈꯨꯕ ꯑꯃꯗꯤ ꯂꯥꯟꯃꯤꯁꯤꯡꯗꯨꯅ ꯊꯦꯝꯕ ꯌꯥꯕ ꯊꯦꯝꯂꯒ ꯔꯥꯖꯀꯨꯃꯥꯔꯤ ꯂꯩꯃꯇꯣꯟꯕꯨ ꯀꯣꯅꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯄꯨꯔꯛꯂꯤ꯫ ꯊꯕꯥꯇꯣꯟꯗꯤ ꯃꯁꯥꯒꯤ ꯐꯤꯚꯝ ꯑꯗꯨ ꯎꯕꯗ ꯀꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯅꯤꯡꯊꯧ ꯆꯤꯡꯈꯨꯕ ꯃꯀꯣꯛꯇꯨ ꯄꯨꯕ ꯊꯥꯡꯕ ꯉꯝꯂꯛꯇ꯭ꯔꯤ꯫ ꯈꯟꯕ ꯌꯥꯕ ꯈꯜꯂꯕꯇꯨꯡ ꯈꯟꯐꯝ ꯈꯪꯖꯤꯜꯂꯛꯇ꯭ꯔꯗꯨꯅ ꯃꯥꯒꯤ ꯑꯆꯥꯟꯕ ꯃꯟꯇ꯭ꯔꯤ ꯇꯣꯟꯗꯣꯟ ꯁꯅꯥꯕꯨ ꯃꯤ ꯊꯥꯗꯨꯅ ꯀꯧꯔꯨꯔꯤ꯫ ꯇꯣꯟꯗꯣꯟ ꯁꯅꯥꯁꯨ ꯃꯤꯀꯨꯞ ꯐꯥꯗꯦ ꯁꯠ ꯂꯥꯛꯏ꯫ ꯃꯍꯥꯛ ꯂꯥꯛꯄꯗ ꯅꯤꯡꯊꯧ ꯆꯤꯡꯈꯨꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯑꯃꯠꯇ ꯆꯤꯊꯗ ꯇꯣꯟꯗꯣꯟ ꯁꯅꯥꯒꯤ ꯃꯐꯝꯗ ꯇꯝꯂꯝꯃꯤ꯫ ꯇꯣꯟꯗꯣꯟ ꯁꯅꯥꯁꯨ ꯋꯥꯐꯝꯗꯨ ꯇꯥꯕꯗ ꯃꯀꯣꯛꯇꯣ ꯌꯥꯝꯅ ꯁꯥꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡ ꯇꯣꯟꯗꯣꯟ ꯁꯅꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯅꯤꯡꯊꯧ, ꯑꯋꯥꯡ ꯈꯨꯟꯒꯤ ꯑꯃꯥꯏꯕ ꯇꯣꯝꯆꯧꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛꯇꯪ ꯆꯠꯇꯨꯅ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯂꯨꯁꯤ ꯍꯥꯏꯕꯕꯨ ꯅꯅꯥꯏꯅ ꯊꯥꯖꯕ ꯑꯃ ꯂꯩ꯫ ꯑꯃꯥꯏꯕ ꯇꯣꯝꯆꯧꯅ ꯁꯣꯏꯗꯅ ꯎꯄꯥꯏ ꯑꯃ ꯄꯤꯔꯛꯀꯅꯤ ꯍꯥꯏꯕ꯫ ꯅꯤꯡꯊꯧ ꯆꯤꯡꯈꯨꯕꯅ, ꯐꯔꯦ ꯑꯗꯨꯗꯤ ꯇꯣꯟꯗꯣꯟ ꯁꯅꯥ, ꯍꯧꯖꯤꯛꯃꯛ ꯆꯠꯂꯁꯤ꯫ ꯍꯣꯏ ꯏꯅꯤꯡꯊꯧ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯑꯋꯥꯡ ꯈꯨꯟꯒꯤ ꯃꯥꯏꯕ ꯇꯣꯝꯆꯧꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯤ꯫ ꯇꯣꯝꯆꯧ ꯏꯊꯥ ꯊꯥꯖꯗꯅ ꯅꯤꯡꯊꯧ ꯆꯤꯡꯈꯨꯅ ꯃꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯄꯗꯨ ꯎꯕꯗ ꯇꯍꯥ ꯇꯍꯥ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯅꯤꯡꯊꯧ, ꯏꯊꯥ ꯊꯥꯖꯗꯅ ꯅꯅꯥꯏ ꯑꯩꯒꯤꯁꯤꯗ ꯂꯥꯛꯄꯤꯕꯕꯨ ꯅꯅꯥꯏꯅ ꯑꯗꯨꯃꯛ ꯂꯥꯛꯆꯕ ꯌꯥꯕꯗ ꯏꯅꯤꯡꯊꯧꯅ ꯋꯥꯅ ꯑꯃꯨꯛ ꯂꯥꯛꯄꯤꯔꯦ꯫ ꯅꯤꯡꯊꯧ ꯆꯤꯡꯈꯨꯕꯅ, ꯏꯄꯨꯒ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯥꯟꯅꯗ꯭ꯔꯕ ꯌꯥꯗ꯭ꯔꯦ꯫ ꯑꯗꯨꯅ ꯍꯦꯛꯇ ꯂꯥꯛꯆꯔꯕꯅꯤ ꯏꯄꯨꯒꯤ ꯑꯁꯤꯗ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯛꯈꯤꯕ ꯄꯨꯝꯕ ꯑꯃꯥꯏꯕ ꯇꯣꯝꯆꯧꯒꯤ ꯃꯐꯝꯗ ꯄꯨꯝꯅꯃꯛ ꯂꯤꯔꯛꯂꯝꯃꯤ꯫ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯔꯒ ꯑꯃꯥꯏꯕ ꯇꯣꯝꯆꯧꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩ ꯑꯃꯨꯛꯇ ꯌꯦꯡꯖꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯇꯣꯝꯆꯧꯗꯣ ꯃꯃꯤꯠ ꯆꯦꯠꯅ ꯎꯏꯁꯤꯟꯈ꯭ꯔꯦ꯫ ꯃꯆꯤꯟꯗꯁꯨ ꯀꯔꯤꯅꯣ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯑꯁꯨꯝ ꯁꯣꯜꯂꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯇꯣꯝꯆꯧꯗꯣ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯊꯣꯔꯛꯂꯤ꯫ ꯃꯇꯧꯗꯨꯗ ꯅꯤꯡꯊꯧ ꯆꯤꯡꯈꯨꯕ ꯑꯃꯗꯤ ꯃꯟꯇ꯭ꯔꯤ ꯇꯣꯟꯗꯣꯟ ꯁꯅꯥ ꯑꯅꯤꯗꯣ ꯌꯥꯝꯅ ꯂꯥꯡꯇꯛꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯌꯦꯡꯂꯤ꯫ ꯇꯣꯝꯆꯧꯅ ꯇꯞꯅ, ꯏꯅꯤꯡꯊꯧ, ꯑꯋꯥꯡ ꯃꯥꯏꯀꯩꯗ ꯂꯩꯕ ꯌꯥꯏꯐ ꯎꯃꯪ ꯍꯥꯏꯅ ꯈꯪꯅꯕ ꯎꯃꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯥꯎꯔꯕ ꯁꯨꯔꯨꯡ ꯑꯃ ꯂꯩ꯫ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯂꯒ ꯂꯩꯕ ꯑꯄꯤꯛꯄ ꯄꯨꯈ꯭ꯔꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯌꯥꯏꯗ ꯁꯨꯞꯅꯇꯒꯤ ꯊꯝꯕꯥꯜ ꯑꯃꯈꯛ ꯁꯥꯠꯄꯅꯤ꯫ ꯊꯝꯕꯥꯜ ꯑꯗꯣ ꯍꯦꯛꯇꯨꯅ ꯍꯤꯗꯥꯛ ꯁꯦꯝꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯂꯩꯃꯇꯣꯟꯕꯨ ꯄꯤꯊꯛꯂꯕꯗꯤ ꯃꯥꯒꯤ ꯃꯥꯏꯊꯨꯡꯗ ꯊꯨꯡꯂꯤꯕ ꯂꯥꯏꯊꯨꯡꯗꯣ ꯁꯣꯏꯗꯅ ꯐꯒꯅꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯆꯤꯡꯈꯨꯕ ꯋꯥꯔꯝꯕ ꯄꯨꯝꯕ ꯀꯣꯛꯈꯤꯕꯒꯨꯝ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ,
ꯑꯗꯨꯗꯤ ꯍꯧꯖꯤꯛꯃꯛ ꯃꯤ ꯊꯥꯗꯨꯅ ꯊꯝꯕꯥꯜꯗꯣ ꯍꯦꯛꯍꯟꯖꯔꯨꯔꯒꯦ꯫ ꯇꯣꯝꯆꯧꯅ "ꯏꯅꯤꯡꯊꯧ ꯇꯥꯕꯤꯈꯤꯅꯨ, ꯅꯅꯥꯏꯒꯤ ꯋꯥꯐꯝꯁꯦ ꯂꯣꯏꯖꯗ꯭ꯔꯤ, ꯃꯨꯟꯅ ꯇꯥꯕꯤꯈꯣ, ꯊꯝꯕꯥꯜꯗꯣ ꯃꯤꯑꯣꯏ ꯑꯃꯅ ꯍꯦꯛꯇ ꯇꯔꯥꯏꯅ ꯍꯦꯛꯄ ꯉꯝꯂꯣꯏ"꯫ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯆꯤꯡꯈꯨꯕꯒꯤ ꯃꯥꯏꯊꯣꯡꯗ ꯃꯀꯥ ꯂꯥꯝꯅ ꯅꯣꯛꯂꯝꯕ ꯃꯤꯅꯣꯛ ꯑꯗꯣ ꯃꯥꯡꯈ꯭ꯔꯦ꯫ ꯅꯨꯡꯉꯥꯏꯇꯕ ꯁꯛꯐꯝ ꯁꯠ ꯑꯣꯟꯈꯤꯗꯨꯅ ꯇꯅꯤꯛꯂꯕ ꯈꯣꯟꯖꯦꯜꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤ, "ꯑꯗꯨꯗꯤ ꯀꯅꯥꯅ ꯊꯝꯕꯥꯜ ꯑꯗꯨꯕꯨ ꯍꯦꯛꯄ ꯉꯝꯒꯅꯤ"꯫ ꯇꯣꯝꯆꯧꯅ "ꯍꯥꯏꯖꯒꯦ ꯇꯥꯕꯤꯌꯨ ꯏꯅꯤꯡꯊꯧ, ꯄꯨꯛꯆꯦꯜ ꯁꯦꯡꯕ, ꯄꯨꯟꯁꯤꯗ ꯑꯃꯨꯛꯇ ꯑꯣꯏꯗꯕ ꯍꯥꯏꯕꯗꯣ ꯉꯥꯡꯗ꯭ꯔꯤꯕ ꯃꯤꯁꯛ ꯑꯗꯨꯈꯛꯅ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯊꯝꯕꯥꯜ ꯑꯗꯨꯕꯨ ꯍꯦꯛꯄ ꯉꯝꯒꯅꯤ꯫ ꯃꯤꯁꯛ ꯑꯗꯣ ꯏꯅꯤꯡꯊꯧꯅ ꯀꯔꯤ ꯀꯔꯝ ꯇꯧꯗꯨꯅ ꯊꯤꯁꯤꯒꯦ ꯍꯥꯏꯕꯗꯣ ꯈꯟꯕꯤꯔꯣ"꯫ ꯑꯁꯨꯝꯅ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯉꯥꯏꯍꯥꯛ ꯋꯥꯇꯥꯅꯔꯕ ꯃꯇꯨꯡ ꯅꯤꯡꯊꯧ ꯆꯤꯡꯈꯨꯕ ꯑꯃꯗꯤ ꯃꯟꯇ꯭ꯔꯤ ꯇꯣꯟꯗꯣꯟ ꯁꯅꯥ ꯃꯈꯣꯏ ꯑꯅꯤꯗꯣ ꯀꯣꯅꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯇꯨꯅ ꯄꯨꯟꯅ ꯋꯥ ꯑꯃꯨꯛ ꯇꯥꯅꯔꯤ꯫ ꯅꯤꯡꯊꯧ ꯆꯤꯡꯈꯨꯕ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯇꯨꯡꯗ ꯑꯁꯨꯝꯅ ꯇꯣꯟꯗꯣꯟ ꯁꯅꯥ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯇꯣꯟꯗꯣꯟ ꯁꯅꯥ, ꯅꯪꯁꯨ ꯑꯆꯨꯝꯕ ꯆꯠꯄ ꯃꯤꯁꯛ ꯑꯃꯅꯤ, ꯑꯗꯨꯅ ꯊꯝꯕꯥꯜꯗꯣ ꯅꯪꯅ ꯁꯣꯏꯗꯅ ꯍꯦꯛꯄ ꯉꯝꯒꯅꯤ꯫ ꯑꯩꯗꯤ ꯃꯗꯨ ꯍꯦꯛꯄ ꯉꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗ꯭ꯔꯦ, ꯃꯔꯝꯗꯤ ꯑꯩꯅ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩ ꯄꯨꯟꯁꯤꯗ ꯑꯩꯒꯤ ꯑꯄꯣꯛꯄꯤ ꯏꯃꯥꯗ ꯑꯣꯏꯗꯕ ꯑꯃ ꯉꯥꯡꯈ꯭ꯔꯦ"꯫ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯇꯣꯟꯗꯣꯟ ꯁꯅꯥꯅ ꯃꯀꯣꯛꯇꯣ ꯍꯥꯏꯔꯞ ꯅꯣꯟꯊꯔꯒ ꯑꯇꯞꯄ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯛꯏ, "ꯏꯅꯤꯡꯊꯧ, ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ, ꯅꯅꯥꯏꯁꯨ ꯃꯔꯛ ꯃꯔꯛꯇ ꯑꯩꯒꯤ ꯅꯨꯄꯤꯅ ꯏꯁꯧ ꯂꯥꯡꯕ ꯃꯇꯝꯗ ꯃꯥꯕꯨ ꯊꯦꯝꯕ ꯑꯣꯏꯅ ꯑꯣꯏꯗꯕ ꯍꯦꯛꯇ ꯉꯥꯡꯏ, ꯑꯗꯨꯅ ꯑꯩꯁꯨ ꯎꯄꯥꯏ ꯑꯃ ꯂꯩꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ"꯫ ꯅꯤꯡꯊꯧ ꯆꯤꯡꯈꯨꯕ ꯃꯥꯏꯊꯣꯡꯗꯣ ꯃꯛꯁꯤꯟꯅ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯝꯅ ꯂꯩꯔꯕꯒꯤ ꯇꯨꯡ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯇꯣꯟꯗꯣꯟ ꯁꯅꯥꯅ, "ꯏꯅꯤꯡꯊꯧ, ꯋꯥꯐꯝ ꯑꯃꯠꯇ ꯍꯪꯒꯠꯆꯒꯦ"꯫ "ꯍꯥꯏꯌꯨ, ꯀꯔꯤ ꯋꯥꯐꯝꯅꯣ ꯇꯣꯟꯗꯣꯟ ꯁꯅꯥ"꯫ "ꯏꯅꯤꯡꯊꯧ, ꯃꯤꯁꯛ ꯑꯗꯣ ꯅꯅꯥꯏꯅ ꯏꯅꯤꯡꯊꯧꯒꯤ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯀꯣꯏꯅ ꯆꯠꯇꯨꯅ ꯊꯤꯖꯔꯛꯀꯦ꯫ ꯅꯅꯥꯏ ꯑꯩꯒꯤ ꯊꯥꯖꯕ ꯑꯃ ꯂꯩ, ꯃꯤꯁꯛ ꯑꯗꯣ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯍꯥꯏꯕ"꯫ "ꯐꯔꯦ ꯇꯣꯟꯗꯣꯟ ꯁꯅꯥ, ꯅꯪꯅ ꯊꯤꯔꯛꯀꯦ ꯍꯥꯏꯔꯤꯕꯗꯣ ꯑꯃꯥꯏꯕ ꯇꯣꯝꯆꯧꯅ ꯑꯔꯣꯏꯕꯗ ꯍꯥꯏꯔꯛꯈꯤꯕ ꯃꯇꯝ, ꯂꯥꯛꯂꯤꯕ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠ ꯑꯁꯤ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯉꯝꯒꯗ꯭ꯔꯥꯅꯦ"꯫ "ꯏꯅꯤꯡꯊꯧ, ꯉꯝꯅꯕ ꯍꯣꯠꯅꯕ ꯇꯥꯕꯅꯤ, ꯔꯥꯖꯀꯨꯃꯥꯔꯤꯒꯤꯗꯃꯛ"꯫ ꯅꯤꯡꯊꯧ ꯆꯤꯡꯈꯨꯕ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯇꯨꯅ, "ꯐꯔꯦ, ꯑꯗꯨꯗꯤ ꯊꯕꯛꯁꯦ ꯇꯣꯟꯗꯣꯟ ꯁꯅꯥ ꯅꯪꯉꯣꯟꯗ ꯁꯤꯟꯅꯔꯕꯅꯤ"꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡ ꯇꯣꯟꯗꯣꯟ ꯁꯅꯥ ꯀꯣꯅꯨꯡꯗꯒꯤ ꯃꯤꯁꯛ ꯑꯗꯨꯕꯨ ꯊꯤꯕ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯊꯣꯛꯂꯛꯄꯗꯨ ꯎꯕꯗ ꯊꯣꯉꯥꯛꯄ ꯑꯅꯤꯗꯨꯅ ꯑꯁꯨꯝꯅ ꯍꯪꯂꯛꯏ, "ꯃꯥꯃꯥ, ꯀꯗꯥꯏꯗ ꯆꯠꯄꯤꯒꯗꯕꯅꯣ? ꯍꯜꯂꯛꯈꯤꯕꯗꯁꯨ ꯉꯥꯏꯔꯤ, ꯑꯃꯨꯛ ꯆꯠꯀꯗꯕꯒꯤ ꯊꯣꯛꯂꯛꯏꯕꯁꯤꯕꯣ"꯫ ꯇꯣꯟꯗꯣꯟ ꯁꯅꯥꯅ, "ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯐꯤꯕꯝꯗꯣ ꯃꯗꯨ ꯐꯅꯕ ꯎꯄꯥꯏ ꯊꯤꯕ ꯆꯠꯂꯤꯕꯅꯤ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯇꯤ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯊꯣꯉꯥꯛꯄ ꯑꯅꯤꯗꯨꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯂꯩꯃꯇꯣꯟꯒꯤ ꯐꯤꯕꯝ ꯑꯗꯨꯒꯤ ꯃꯔꯝꯗ ꯑꯁꯨꯝ ꯋꯥꯔꯤ ꯁꯥꯅꯍꯧꯔꯤ꯫ ꯁꯣꯝꯗꯁꯨ ꯇꯣꯝꯄꯣꯛꯇꯣ ꯃꯃꯥꯒꯤ ꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯃꯈꯨꯠꯇ ꯄꯥꯏꯔꯛꯄ ꯁꯦꯜ ꯈꯔ ꯄꯤꯁꯤꯜꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯁꯦꯜꯁꯦ ꯂꯧꯁꯤꯜꯂꯨ, ꯃꯅꯤꯡꯒꯤ ꯏꯅꯦꯇꯣꯟ ꯍꯣꯏꯒꯤ ꯁꯦꯜꯗꯨꯅꯤ"꯫ ꯅꯨꯡꯁꯤꯇꯣꯟ ꯁꯦꯜꯗꯨ ꯎꯕꯗ ꯅꯣꯛꯐꯦꯠ ꯇꯧꯅ, "ꯏꯁ, ꯐꯔꯦꯗ, ꯏꯃꯥꯗꯤ ꯍꯣꯔꯦꯟꯒꯤ ꯆꯦꯡ ꯂꯩꯇꯕ ꯑꯁꯤꯗ ꯋꯥꯔꯨꯔꯕꯅꯤ, ꯃꯁꯤꯅ ꯆꯦꯡ ꯋꯥꯜꯂꯨꯔꯒꯦ"꯫ "ꯍꯣꯏ ꯏꯃꯥ, ꯑꯗꯣ ꯏꯃꯥ, ꯁꯨꯃꯥꯏꯅ ꯁꯨꯝ ꯏꯃꯥ ꯏꯆꯥ ꯍꯤꯡꯕꯗꯤ ꯌꯥꯔꯣꯏ, ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯋꯥꯁꯤꯜꯂꯛꯄ ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯀꯅꯤ꯫ ꯑꯗꯨꯅ ꯅꯆꯥꯅ ꯑꯁꯨꯝ ꯈꯜꯂꯤꯕ, ꯊꯪꯅꯕ ꯈꯨꯜ ꯑꯁꯤꯗ ꯃꯌꯥꯝꯅ ꯊꯕꯛ ꯁꯨꯕ ꯆꯠꯅꯔꯤꯕꯁꯦ, ꯑꯩꯁꯨ ꯃꯇꯝ ꯈꯔ ꯃꯈꯣꯏꯒ ꯄꯨꯟꯅ ꯊꯕꯛꯇꯣ ꯁꯨꯔꯨꯁꯤꯔꯥ ꯍꯥꯏꯗꯅ"꯫ "ꯏꯕꯨꯡꯉꯣ, ꯃꯗꯨꯒꯤ ꯋꯥꯗꯣ ꯏꯃꯥ ꯀꯌꯥ ꯌꯥꯅꯤꯡꯗꯦ꯫ ꯏꯆꯥꯅ ꯂꯥꯞꯅ ꯂꯩꯈꯤꯕ ꯍꯥꯏꯕꯗꯣ ꯅꯄꯥꯗꯨꯔꯥ ꯅꯠꯇ꯭ꯔꯒ ꯅꯈꯥ ꯇꯥꯕ ꯅꯊꯛ ꯊꯣꯡꯕ ꯑꯃ ꯂꯩꯔꯝꯂꯕꯗꯤ ꯏꯆꯥꯒꯤ ꯋꯥꯗꯣ ꯏꯃꯥ ꯌꯥꯔꯝꯕ ꯌꯥꯏ, ꯑꯗꯨꯕꯨ ꯏꯃꯥ ꯏꯆꯥꯗ ꯂꯩꯕꯅꯤꯅ ꯏꯃꯥ ꯃꯗꯨ ꯌꯥꯅꯤꯡꯗꯦ"꯫ ꯇꯣꯝꯄꯣꯛꯅ, "ꯍꯣꯏ ꯏꯃꯥ, ꯐꯔꯦꯁꯦ, ꯑꯗꯨꯗꯤ ꯏꯃꯥꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ꯫ ꯑꯗꯣ ꯏꯃꯥ, ꯑꯩꯁꯨ ꯊꯦꯡꯈ꯭ꯔꯦ, ꯉꯁꯥꯏꯗꯒꯤꯅꯦ ꯈꯨꯔꯥꯏꯕꯨꯇꯣꯟꯒꯤ ꯌꯨꯝ ꯁꯥꯕꯗꯣ ꯃꯤ ꯂꯣꯏꯅ ꯂꯥꯛꯅꯔꯝꯕ ꯇꯥꯔꯦ, ꯅꯆꯥ ꯆꯠꯂꯨꯈꯤꯒꯦ"꯫ ꯃꯟꯇ꯭ꯔꯤ ꯇꯣꯟꯗꯣꯟ ꯁꯅꯥꯗꯣ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯥꯒꯤ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯛꯏ, "ꯑꯩꯕꯨ ꯏꯅꯤꯡꯊꯧꯗ ꯃꯤꯁꯛꯇꯨ ꯊꯤꯗꯨꯅ ꯁꯣꯏꯗꯅ ꯄꯨꯔꯛꯀꯦ ꯍꯥꯏꯕꯗꯤ ꯍꯥꯏꯗꯣꯛꯂꯨꯔꯦ, ꯑꯗꯨꯕꯨ ꯀꯔꯝꯅ ꯃꯤꯗꯣ ꯊꯤꯁꯤꯒꯦ"꯫ ꯑꯁꯤ ꯈꯟꯗꯨꯅ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯏ꯫ ꯋꯥꯈꯜ ꯑꯃ ꯂꯥꯛꯂꯦ꯫ ꯃꯍꯥꯛꯅ ꯂꯤꯠꯂꯤꯕ ꯐꯨꯔꯤꯠ ꯑꯗꯨꯗꯒꯤ ꯁꯦꯜ ꯈꯔ ꯈꯖꯤꯛ ꯂꯧꯊꯣꯔꯛꯇꯨꯅ ꯃꯍꯥꯛꯅ ꯂꯦꯞꯂꯤꯕ ꯃꯐꯝꯗꯨꯃꯛꯇꯗ ꯗꯨꯞ ꯂꯥꯎꯅ ꯊꯥꯗꯩ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯥꯒꯤ ꯑꯀꯣꯏꯕꯗꯣ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯛꯏ꯫ ꯎꯔꯦ, ꯑꯆꯧꯕ ꯎꯖꯥꯎ ꯑꯃ ꯂꯩꯔꯤꯕꯗꯣ꯫ ꯃꯗꯨ ꯎꯕꯗ,
ꯂꯩꯔꯦ ꯃꯁꯤꯒꯤ ꯎꯖꯥꯎ ꯑꯁꯤꯒꯤ ꯃꯔꯨꯝꯗ ꯍꯦꯛꯇ ꯆꯪꯁꯤꯟꯗꯨꯅ ꯂꯦꯞꯂꯒꯦ꯫ ꯑꯁꯨꯝꯅ ꯎꯖꯥꯎ ꯑꯗꯨꯒꯤ ꯃꯔꯨꯝꯗ ꯂꯦꯞꯇꯨꯅ ꯃꯍꯥꯛꯅ ꯂꯝꯕꯤꯗ ꯀꯅꯥ ꯂꯥꯛꯄ ꯍꯥꯏꯅ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯅꯤ ꯅꯨꯄꯥ ꯑꯃ ꯂꯥꯛꯂꯤꯕꯗꯣ ꯇꯣꯟꯗꯣꯟ ꯁꯅꯥꯅ ꯎꯔꯦ꯫ ꯅꯨꯄꯥ ꯑꯗꯨꯁꯨ ꯑꯁꯨꯝ ꯂꯥꯛꯄꯅ ꯇꯥꯔꯤꯕ ꯁꯦꯜ ꯑꯗꯨ ꯎꯕꯗ ꯐꯠ ꯆꯪꯁꯤꯟꯗꯨꯅ ꯇꯥꯞ ꯂꯧꯈꯠꯂꯒ ꯁꯠ ꯍꯥꯞꯆꯤꯜꯂꯤ꯫ ꯃꯇꯧꯗꯨꯗ ꯇꯣꯟꯗꯣꯟ ꯁꯅꯥꯁꯨ ꯐꯠ ꯊꯣꯛꯂꯛꯂꯒ ꯅꯨꯄꯥꯗꯨ ꯌꯦꯡꯗꯨꯅ, "ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯁ꯭ꯋꯥꯏꯗ ꯁꯦꯜꯒ ꯇꯥꯍꯧꯕ ꯎꯕ꯭ꯔꯣ? ꯑꯩꯒꯤ ꯁꯦꯜ ꯈꯔ ꯂꯝꯕꯤꯗ ꯇꯥꯍꯧꯔ ꯃꯥꯜꯂꯦꯅꯦ?" ꯅꯨꯄꯥꯗꯣ ꯋꯥꯈꯜꯗ, "ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯈꯨꯟꯕ ꯁꯦꯜꯗꯨ ꯑꯣꯏꯔꯝꯕ ꯇꯥꯏ." ꯑꯃꯨꯛꯁꯨ, "ꯑꯍꯟ, ꯎꯗꯦꯗ." ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯅꯨꯄꯥꯗꯣ ꯍꯟꯅ ꯌꯦꯡꯂꯝꯗꯕꯤ ꯄ꯭ꯔꯞ ꯆꯠꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ 10ꯅꯤꯃꯨꯛ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯊꯤꯔꯤꯕ ꯃꯤꯁꯛ ꯑꯗꯨꯗꯤ ꯐꯪꯕ ꯀꯧꯕ ꯂꯩꯔꯝꯗꯦ꯫ ꯇꯣꯟꯗꯣꯟ ꯁꯅꯥ ꯃꯥꯏꯊꯣꯡ ꯃꯛꯁꯤꯟꯅ ꯅꯤꯡꯊꯧ ꯆꯤꯡꯈꯨꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯅꯤꯡꯊꯧ, ꯃꯤꯁꯛꯇꯣ ꯅꯅꯥꯏꯅ ꯊꯤꯕ ꯐꯪꯖꯗ꯭ꯔꯦ." ꯅꯤꯡꯊꯧ ꯆꯤꯡꯈꯨꯕ ꯋꯥꯈꯜ ꯌꯥꯝꯅ ꯋꯥꯅ, "ꯀꯝꯗꯧꯅꯤ ꯇꯧꯔꯤꯕꯁꯤꯗꯤ? ꯅꯨꯃꯤꯠ 5ꯅꯤ ꯈꯛꯇ ꯉꯥꯏꯁꯤꯜꯂꯛꯂꯦ꯫ ꯑꯩ ꯏꯁꯥꯃꯛ ꯆꯠꯇꯨꯅ ꯊꯤꯔꯨꯕꯅ ꯐꯔꯗ꯭ꯔꯥ?" ꯇꯣꯟꯗꯣꯟ ꯁꯅꯥꯅ, "ꯏꯅꯤꯡꯊꯧꯅ ꯀꯔꯤꯒꯤ ꯆꯠꯇꯨꯅ ꯊꯤꯔꯨꯒꯅꯤ? ꯅꯅꯥꯏ ꯑꯩꯅ ꯏꯆꯥ ꯔꯥꯖꯀꯨꯃꯥꯔꯤꯒꯤꯗꯃꯛ ꯂꯩꯔꯤꯕ ꯅꯨꯃꯤꯠ 5ꯅꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯁꯣꯏꯗꯅ ꯃꯤꯁꯛ ꯑꯗꯣ ꯊꯤꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯉꯝꯗꯕ ꯊꯣꯛꯂꯒ ꯑꯩꯒꯤ ꯐꯝ ꯑꯁꯦ ꯊꯥꯗꯣꯛꯆꯒꯅꯤ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯟꯇ꯭ꯔꯤ ꯇꯣꯟꯗꯣꯟ ꯁꯅꯥꯗꯣ ꯑꯃꯨꯛ ꯍꯟꯅ ꯀꯣꯅꯨꯡ ꯊꯥꯗꯣꯔꯛꯂꯤ꯫ ꯂꯝꯕꯤꯗ ꯑꯁꯨꯝ ꯆꯠꯅ ꯋꯥꯈꯜꯗꯣ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯕ ꯁꯪꯂꯝꯗꯦ꯫ ꯃꯤꯁꯛ ꯑꯗꯣ ꯀꯔꯝꯅ ꯊꯤꯁꯤꯒꯦ ꯈꯟꯕꯗ ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯟꯗꯨꯅ ꯃꯁꯥꯗꯣ ꯇꯔꯪ ꯑꯃꯗ ꯆꯠꯂꯤꯉꯩ ꯃꯍꯥꯛꯀꯤ ꯃꯁꯥꯗꯒꯤ ꯌꯥꯝꯂꯕ ꯁꯦꯟꯐꯝ ꯈꯔ ꯂꯝꯕꯤꯗ ꯇꯥꯍꯧꯔꯝꯃꯤ꯫ ꯁꯦꯜ ꯑꯗꯣ ꯇꯥꯔꯛꯄ ꯎꯕꯗ ꯂꯝꯕꯤꯗ ꯂꯩꯔꯝꯕ ꯅꯨꯄꯥ ꯅꯍꯥ ꯑꯃꯅ ꯈꯨꯟꯗꯨꯅ ꯃꯍꯥꯛꯄꯨ ꯑꯁꯨꯝꯅ ꯀꯧꯔꯛꯏ, "ꯍꯣ ꯈꯨꯔꯥ, ꯈꯨꯔꯥꯎ, ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ ꯈꯨꯔꯥ." ꯑꯍꯥꯟꯕꯗꯗꯤ ꯇꯣꯟꯗꯣꯟ ꯁꯅꯥꯗꯣ ꯈꯜꯂꯤꯕ ꯋꯥꯈꯜꯗꯨꯗ ꯊꯋꯥꯏ ꯍꯛꯆꯥꯡ ꯄꯨꯝꯕ ꯂꯨꯞꯁꯤꯟꯈꯤꯕ ꯑꯣꯏꯕꯅ ꯇꯥꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯍꯟꯖꯤꯟ ꯑꯁꯨꯝ ꯀꯧꯔꯛꯄꯗꯒꯤ ꯇꯥꯔꯛꯇꯨꯅ ꯇꯨꯡ ꯍꯟꯅ ꯁꯠ ꯌꯦꯡꯊꯣꯛꯂꯨꯔꯦ꯫ ꯇꯣꯝꯄꯣꯛ ꯇꯣꯟꯗꯣꯟ ꯁꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯁꯦꯜꯗꯨ ꯄꯤꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯈꯨꯔꯥ, ꯁꯦ ꯈꯨꯔꯥꯗꯒꯤ ꯇꯥꯍꯧꯕꯅꯦ, ꯂꯧꯁꯤꯟꯕꯤꯌꯨ." ꯇꯣꯟꯗꯣꯟ ꯁꯅꯥ ꯁꯦꯜ ꯑꯗꯨꯒꯤ ꯈꯟꯈꯤꯗ꯭ꯔꯦ꯫ ꯇꯣꯝꯄꯣꯛꯄꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯥꯡꯂꯨꯔꯕ ꯑꯁꯥ ꯑꯃ ꯅꯧꯅ ꯌꯦꯅꯤꯡ ꯍꯨꯜꯂꯛꯄꯒꯨꯝ ꯃꯍꯥꯛ ꯍꯔꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯐꯥꯎꯔꯛꯂꯤꯕ ꯏꯍꯨꯜ ꯄꯨꯝꯕ ꯐꯥꯖꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯁꯦල් ꯑꯁꯦ ꯅꯪ ꯑꯗꯨꯝ ꯂꯧꯖꯔꯣ." ꯇꯣꯝꯄꯣꯛꯅ, "ꯈꯨꯔꯥ, ꯁꯤꯗꯤ ꯑꯩꯒꯤ ꯁꯦꯜ ꯅꯠꯇꯤꯌꯦ, ꯈꯨꯔꯥꯒꯤꯅꯤ꯫ ꯈꯨꯔꯥꯒꯤ ꯁꯦꯜꯁꯤꯕꯨ ꯑꯩꯅ ꯀꯔꯝꯅ ꯂꯧꯒꯗꯣꯏꯅꯣ? ꯑꯩ ꯂꯧꯕ ꯉꯝꯖꯔꯣꯏ ꯈꯨꯔꯥ, ꯏꯃꯥꯅꯁꯨ ꯌꯥꯔꯣꯏ, ꯁꯥꯎꯈꯤꯅꯤ." ꯃꯇꯧ ꯑꯗꯨ ꯎꯕꯗ ꯇꯣꯟꯗꯣꯟ ꯁꯅꯥ ꯋꯥꯈꯜꯗ, "ꯃꯤꯁꯛ ꯑꯁꯦ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ ꯑꯩꯅ ꯊꯤꯔꯤꯕ ꯑꯁꯤꯕꯣ?" ꯑꯁꯤ ꯈꯟꯗꯨꯅ ꯑꯃꯨꯛꯁꯨ, "ꯏꯕꯨꯡꯉꯣ, ꯏꯃꯥꯅ ꯆꯩꯕꯒꯤ ꯑꯣꯏꯔꯗꯤ ꯑꯣꯏꯗꯕ ꯑꯃꯍꯦꯛꯇ ꯍꯥꯏꯖꯤꯜꯂꯨ, ꯅꯪꯒꯤ ꯏꯃꯥꯅ ꯁꯥꯎꯔꯣꯏꯗꯕ ꯃꯑꯣꯡꯗ." ꯇꯣꯝꯄꯣꯛꯅ, "ꯈꯨꯔꯥ, ꯑꯩꯗꯤ ꯏꯃꯥꯗ ꯑꯣꯏꯗꯕ ꯉꯥꯡꯕ ꯉꯝꯖꯔꯣꯏ꯫ ꯑꯃꯨꯛꯇ ꯏꯃꯥꯒꯤ ꯃꯐꯝꯗ ꯑꯃꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯗ ꯑꯣꯏꯗꯕ ꯍꯥꯏꯕꯗꯨꯗꯤ ꯉꯥꯡꯂꯛꯇ꯭ꯔꯤ꯫ ꯑꯗꯨꯅ ꯑꯩ ꯁꯦල් ꯑꯁꯦ ꯂꯧꯕ ꯉꯝꯖꯔꯣꯏ꯫ ꯏꯁꯥꯒꯤ ꯍꯨꯃꯥꯡ ꯃꯃꯜ ꯅꯠꯇꯅ ꯑꯇꯣꯞꯄ ꯂꯧꯕ ꯉꯝꯂꯣꯏ꯫ ꯑꯩ ꯑꯍꯦꯟꯕ ꯍꯥꯏꯕꯗꯣ ꯄꯥꯝꯖꯗꯦ ꯈꯨꯔꯥ." ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯇꯣꯟꯗꯣꯟ ꯁꯅꯥ ꯃꯍꯥꯛꯅ ꯃꯇꯝ ꯀꯨꯏꯅ ꯊꯤꯖꯔꯛꯂꯤꯕ ꯃꯤꯁꯛ ꯑꯗꯣ ꯐꯪꯂꯦ ꯈꯜꯂꯨꯕꯗ ꯍꯔꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯅ ꯃꯍꯥꯛ ꯔꯥꯖꯀꯨꯃꯥꯔꯤ ꯂꯩꯃꯇꯣꯟꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯇꯣꯝꯄꯣꯛ ꯃꯁꯥꯗꯣ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯑꯗꯨꯅ ꯇꯣꯟꯗꯣꯟ ꯁꯅꯥꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯈꯨꯔꯥ, ꯑꯗꯨꯗꯤ ꯍꯧꯖꯤꯛꯃꯛ ꯁꯨꯔꯨꯡ ꯑꯗꯣ ꯌꯧꯅ ꯆꯠꯂꯁꯤ꯫ ꯑꯩꯅ ꯉꯝꯒꯗꯕ ꯑꯣꯏꯔꯕꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯂꯩꯃꯇꯣꯟꯗꯣ ꯀꯟꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯖꯒꯦ." ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯇꯣꯟꯗꯣꯟ ꯁꯅꯥ ꯑꯃꯗꯤ ꯇꯣꯝꯄꯣꯛ ꯃꯈꯣꯏ ꯑꯅꯤꯗꯣ ꯌꯥꯏꯐ ꯍꯥꯏꯔꯤꯕ ꯎꯃꯪ ꯑꯗꯨ ꯇꯝꯅ ꯂꯥꯛꯇꯨꯅ ꯁꯨꯔꯨꯡ ꯑꯗꯣ ꯌꯧꯔꯛꯂꯤ꯫ ꯁꯨꯔꯨꯡ ꯑꯗꯨ ꯌꯧꯕꯗ ꯇꯣꯟꯗꯣꯟ ꯁꯅꯥꯅ, "ꯇꯣꯝꯄꯣꯛ, ꯁꯤꯗꯒꯤꯗꯤ ꯑꯩ ꯆꯪꯕ ꯌꯥꯔꯔꯣꯏ, ꯑꯗꯨꯅ ꯅꯪ ꯅꯇꯣꯝꯇ ꯆꯠꯂꯣ." ꯇꯣꯝꯄꯣꯛꯅ, "ꯍꯣꯏ ꯈꯨꯔꯥ." ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯄꯣꯛ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯥꯛ ꯅꯛꯅ ꯆꯪꯁꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯁꯨꯔꯨꯡ ꯑꯗꯨ ꯍꯦꯛ ꯅꯛꯁꯤꯜꯂꯨꯕ ꯃꯇꯝꯗꯗꯤ ꯃꯁꯛ ꯎꯗꯕ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯏ, "ꯅꯨꯄꯥ, ꯅꯍꯥꯛ ꯁꯨꯔꯨꯡ ꯑꯁꯤꯗ ꯀꯔꯤ ꯇꯧꯕ ꯂꯥꯛꯄꯅꯣ?" ꯋꯥꯐꯝ ꯑꯁꯤꯗ ꯇꯣꯝꯄꯣꯛ ꯃꯍꯥꯛꯅ ꯂꯥꯛꯄꯒꯤ ꯃꯔꯝ ꯄꯨꯝꯕ ꯍꯥꯏꯔꯝꯃꯤ꯫ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯥꯔꯒ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯪꯂꯛꯏ, "ꯐꯔꯦ, ꯁꯨꯔꯨꯡ ꯑꯁꯦ ꯆꯪꯒꯦ ꯍꯥꯏꯔꯕꯗꯤ ꯑꯩ ꯋꯥꯍꯪ ꯑꯃ ꯍꯥꯟꯅ ꯍꯪꯒꯦ꯫ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯂꯕꯗꯤ ꯁꯨꯔꯨꯡ ꯑꯁꯦ ꯆꯪꯕ ꯌꯥꯒꯅꯤ, ꯀꯔꯤꯒꯨꯝꯕ ꯉꯝꯗ꯭ꯔꯒꯅ ꯆꯪꯕ ꯌꯥꯔꯣꯏ꯫ ꯎꯆꯦꯛꯀꯨꯝ ꯃꯁꯥꯗꯤ ꯌꯥꯎꯗꯅ ꯄꯥꯏꯕ ꯉꯝꯕ, ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯏꯈꯣꯡꯗꯤ ꯄꯥꯟꯗꯅ ꯆꯠꯄ ꯉꯝꯕ ꯀꯔꯤꯅꯣ ꯍꯥꯏꯌꯨ." ꯇꯣꯝꯄꯣꯛ ꯍꯪꯂꯛꯏꯕ ꯋꯥꯐꯝꯗꯣ ꯃꯤꯀꯨꯞ ꯑꯃꯠꯇ ꯆꯣꯟꯊꯕ ꯇꯧꯗ ꯁꯠ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ, "ꯂꯩꯆꯤꯜꯅꯤ."
ꯁꯛꯎꯗꯕ ꯈꯣꯟꯖꯦꯜꯗꯣ ꯄꯥꯎꯈꯨꯝ ꯇꯥꯕꯗ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯋꯥ ꯋꯥ ꯅꯣꯛꯂꯛꯏ꯫ ꯊꯣꯡꯁꯦ ꯍꯥꯡꯂꯕꯅꯤ ꯅꯨꯄꯥ ꯃꯆꯥ, ꯆꯪꯖꯔꯣ, ꯑꯗꯨꯒ ꯅꯪꯒꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯒꯤꯗꯃꯛ ꯊꯝꯕꯥꯜ ꯍꯦꯛꯆꯔꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯉꯁꯥꯏꯗꯒꯤ ꯁꯨꯔꯨꯡꯒꯤ ꯆꯪꯐꯝꯗ ꯉꯥꯁꯤꯟꯗꯨꯅ ꯂꯩꯔꯝꯕ ꯑꯆꯧꯕ ꯅꯨꯡꯖꯥꯎ ꯑꯗꯣ ꯃꯇꯣꯝꯇ ꯍꯥꯡꯗꯣꯛꯈ꯭ꯔꯦ꯫ ꯇꯣꯝꯄꯣꯛꯁꯨ ꯐꯠ ꯆꯪꯁꯤꯜꯂꯤ, ꯎꯔꯦ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯌꯥꯏꯗ ꯅꯥꯏꯇꯣꯝ ꯇꯔꯛ ꯇꯔꯛ ꯁꯥꯠꯂꯤꯕ ꯊꯝꯕꯥꯜꯗꯣ꯫ ꯃꯗꯨ ꯎꯕꯗ ꯇꯣꯝꯄꯣꯛ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯟꯈꯤ꯫ ꯃꯁꯤ ꯑꯣꯏꯕ ꯇꯥꯏ ꯊꯝꯕꯥꯜꯗꯣ ꯀꯌꯥꯗ ꯅꯤꯡꯊꯤꯖꯔꯤꯕ, ꯃꯇꯣꯝꯇ ꯁꯥꯠꯄ ꯑꯁꯤꯅꯁꯨ ꯃꯒꯨꯜ ꯍꯦꯟꯒꯠꯄꯒꯨꯝꯅ ꯇꯧꯔꯤ꯫ ꯑꯁꯨꯝꯅ ꯇꯣꯝꯄꯣꯛ ꯊꯝꯕꯥꯜꯗꯨ ꯍꯦꯛꯇꯨꯅ ꯁꯨꯔꯨꯡꯗꯒꯤ ꯊꯣꯔꯛꯂꯦ꯫ ꯇꯣꯟꯗꯣꯟ ꯁꯅꯥꯁꯨ ꯃꯥꯕꯨ ꯑꯗꯨꯃꯛ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯇꯣꯝꯄꯣꯛꯅ ꯊꯝꯕꯥꯜꯗꯣ ꯃꯈꯨꯠꯇ ꯆꯦꯠꯅ ꯄꯥꯏꯔꯛꯄꯗꯨ ꯎꯔꯒ ꯍꯔꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯇꯣꯝꯄꯣꯛ ꯑꯃꯗꯤ ꯇꯣꯟꯗꯣꯟ ꯁꯅꯥ ꯑꯅꯤꯗꯨ ꯀꯣꯅꯨꯡꯗ ꯊꯝꯕꯥꯜ ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯂꯒ ꯍꯤꯗꯥꯛ ꯁꯦꯝꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯂꯩꯃꯇꯣꯟꯕꯨ ꯄꯤꯊꯛꯂꯤ꯫ ꯃꯌꯥꯝꯗꯣ ꯈꯧꯔꯥꯡꯅ ꯔꯥꯖꯀꯨꯃꯥꯔꯤ ꯂꯩꯃꯇꯣꯟꯗ ꯌꯦꯡꯗꯨꯅ ꯂꯩ꯫ ꯌꯦꯡꯅ ꯌꯦꯡꯅ ꯔꯥꯖꯀꯨꯃꯥꯔꯤ ꯂꯩꯃꯇꯣꯟꯒꯤ ꯃꯁꯥꯗ ꯌꯥꯝꯅ ꯉꯥꯟꯕ ꯃꯉꯥꯜ ꯑꯃ ꯈꯪꯍꯧꯗꯅ ꯉꯥꯟꯊꯣꯔꯛꯂꯝꯃꯤ꯫ ꯃꯌꯥꯝ ꯑꯗꯣ ꯃꯉꯥꯜꯗꯨꯅ ꯃꯤꯠ ꯐꯖꯅ ꯄꯥꯡꯕ ꯉꯝꯅꯔꯝꯗꯦ꯫ ꯊꯪꯅꯕ ꯃꯤꯀꯨꯞꯇꯅꯤ ꯔꯥꯖꯀꯨꯃꯥꯔꯤ ꯂꯩꯃꯇꯣꯟꯗꯣ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯐꯤꯕꯝ ꯀꯔꯤꯁꯨ ꯁꯣꯛꯇ ꯂꯩꯔꯝꯕꯗꯣ꯫ ꯃꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯆꯤꯡꯈꯨ ꯌꯥꯝꯅ ꯄꯦꯟꯃꯟꯈꯤꯗꯨꯅ ꯇꯣꯝꯄꯣꯛ ꯑꯃꯗꯤ ꯇꯣꯟꯗꯣꯟ ꯁꯅꯥ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯅꯈꯣꯏ ꯑꯅꯤ ꯂꯩꯔꯝꯕꯅ ꯉꯁꯤ ꯑꯩꯒꯤ ꯏꯆꯥꯅ ꯍꯥꯟꯅꯒꯨꯝ ꯍꯟꯖꯤꯟꯕ ꯉꯝꯖꯕꯅꯤ꯫ ꯍꯥꯏꯌꯨ, ꯅꯈꯣꯏ ꯑꯅꯤꯅ ꯑꯄꯥꯝꯕ ꯄꯣꯠꯁꯛ ꯑꯃ ꯑꯩꯅ ꯁꯣꯏꯗꯅ ꯄꯤꯒꯅꯤ꯫ ꯅꯤꯡꯊꯧ ꯑꯩꯒꯤ ꯏꯐꯝꯗꯒꯤ ꯀꯔꯤ ꯄꯥꯝꯃꯤ ꯍꯥꯏꯌꯨ꯫ ꯇꯣꯟꯗꯣꯟ ꯁꯅꯥꯅ ꯏꯅꯤꯡꯊꯧ ꯅꯅꯥꯏꯗꯤ ꯀꯔꯤꯁꯨ ꯄꯥꯝꯖꯗꯦ꯫ ꯇꯣꯝꯄꯣꯛꯁꯨ ꯏꯅꯤꯡꯊꯧ ꯑꯩꯁꯨ ꯑꯄꯥꯝꯕ ꯑꯃꯠꯇ ꯂꯩꯖꯗꯦ꯫ ꯅꯤꯡꯊꯧꯅ ꯃꯗꯨ ꯌꯥꯗꯦ, ꯅꯈꯣꯏꯅ ꯍꯥꯏꯗ꯭ꯔꯕꯅꯤꯅ ꯑꯩꯅ ꯈꯪꯅ ꯄꯤꯕ ꯇꯥꯕꯅꯤ꯫ ꯇꯣꯟꯗꯣꯟ ꯁꯅꯥ, ꯅꯪꯉꯣꯟꯗ ꯑꯩꯅ ꯑꯩꯒꯤ ꯂꯩꯕꯥꯛ ꯇꯪꯈꯥꯏ ꯑꯃ ꯄꯤꯔꯕꯅꯤ꯫ ꯑꯩꯅ ꯄꯤꯔꯤꯕ ꯂꯩꯕꯥꯛ ꯇꯪꯈꯥꯏ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯍꯥꯏꯅ ꯍꯨꯝꯅ ꯄꯥꯟꯖꯔꯣ꯫ ꯑꯗꯨꯒ ꯇꯣꯝꯄꯣꯛ, ꯅꯪꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤ ꯂꯩꯃꯇꯣꯟ ꯑꯁꯤ ꯅꯐꯝꯗ ꯊꯥꯖꯔꯕꯅꯤ ꯑꯃꯗꯤ ꯑꯩꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗꯅ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯖꯔꯣ꯫ ꯇꯣꯟꯗꯣꯟ ꯁꯅꯥꯅ ꯏꯅꯤꯡꯊꯧ, ꯇꯣꯝꯄꯣꯛꯁꯨ ꯏꯅꯤꯡꯊꯧ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯆꯤꯡꯈꯨꯕꯒꯤ ꯂꯩꯕꯥꯛ ꯑꯗꯣ ꯑꯅꯤ ꯊꯣꯛꯅ ꯈꯥꯏꯗꯣꯛꯇꯨꯅ ꯇꯪꯈꯥꯏ ꯑꯃꯅ ꯇꯣꯟꯗꯣꯟ ꯁꯅꯥꯅ ꯅꯤꯡꯊꯧ ꯑꯣꯏꯅ ꯄꯥꯟꯈꯤ, ꯇꯪꯈꯥꯏ ꯑꯃꯅ ꯇꯣꯝꯄꯣꯛꯅ ꯄꯥꯟꯈꯤ꯫ ꯅꯤꯡꯊꯧ ꯆꯤꯡꯈꯨꯕ ꯑꯃꯗꯤ ꯅꯨꯡꯁꯤꯇꯣꯟ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯆꯥꯁꯤꯡꯒꯤ ꯀꯨꯝꯍꯩ ꯌꯦꯡꯖꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯨꯟꯁꯤꯗꯣ ꯂꯦꯟꯈꯤꯔꯝꯃꯤ꯫